Mahugsaagumna ngasisu wari macha amakak pudana lakjare. Wari machadugi mamingna Panthungdugi lambiduda. Chinin asigi maikaidagi taramna okjabagga loyna ikoknona khurumjari. Haujik lawbirasi wari machadugi mamingna Panthungdugi lambiduda. Ayuk anganba matamni pungsu manga makai taba adwaidani nami bunungsisu liriri sitli Johnson na magi yungi sumang tilong kanna wairam chichili suba nomba yamna kanjaba angang ni Johnson mama mapa na laira na horakpana Johnson bumi oyanaba simbi sabibadi ngamdre Johnson na wairam chichinba loydana mana nganu kunmuk magi maningi jaga amada loyrari bilaite nganu kunmuktu mana mansijak thabiri adudagi Johnson wakhal ama khalai ima pabana ayu mi ama oinanaba chimbiba ngamdrabasu ai isana kanna khonage imanaba singa mimanaba ngamnanaba thabak suraga awatpa leheloge haibasi Johnson gi achetpa phiripni Johnson na tuwe pass tawduna larik maka kamthanabadi kanna khonage khanjabani adubu magi imungi phiyomna Lairik makha tamthabagi wakhal magonda phawkhidre mama rasina imung lomdagi tholoktana machanapa Johnson da nganu masiak tharingai da hari ibungo ngasi je awang laika gi tilu hogi lottery do ngasini imadi yawoge khanbani mi wale haibaduda namdana natai matilona yaholle lupa lising ama hunba marupni adudagi Johnson mama rasina harakliba waduda makha tarai imana kaidawbagi paisa laiti khangdana mina haurakle haiduna yausaluribano lottery do aigonda sel leibra hangiba natro sel ga amata laiti tachauda khara leibra hango wadu haraduna Johnson nganu masak tharubagi molamba makhut masa adu hamtokpo loibagi tanjaduda mama rasina amuk wa makha tarai Nangi tasaudabudi hanglurabani ngasigi di nangmoy hairakle hayeng di laigani hairakpaduda aina nangonda hangibasinine horen pung 8 gi lottery ni mamara sina hairakpaduda Johnson su wakhal ama khaladuna amu wa makha tarai imana horen lottery do ot pachatpada isona chandana imada phawba orasunu aduga aigonda lupa 5,000 mukta pibiu ko ima ai thabak ama tawge tawbanida aigonda haujiki onadi paisado aigi tumphang kagi phianda yanba khunggaw amubudu yahobani imana horen amu lottery du phawrabusu phawdrabusu amu pisalakadabani macha Johnson gi wadu tajabada mama rasidu momon nokchai aduga harai imaju khangida nangna wana thabak su nomduna tanjaba paisani haiba hena pagatnaba honabinida wadu hairamlaga Mama rasi imung lomda paisa loktok pasangkre. Mama masa wari saringaida pungju tarik makai taki bakangugde. Adudagi Johnson mamangi ini landuwagi hotenda tan cha batolai. Johnson na ini landoda hairai ine chaga tanja piro hairaduna. Johnson na pan thari baduda phami aduga ini landona amuk hairai. Johnson nangdi ngasi di thabak suba chatloidra. Ngasidi thabak atopa sugadaba laiteda Johnson na wadu haiba loyo maktada ini landona tanga chaga pirai aduga amu ini landona wa makatari Johnson na tancha chaba hau orakpa tanjadurani ngasi sibu Johnson atopa thabak chaloidaba oragadi aikoi hingkholgi napi ngakta hoba paidom anido khara sengtokpiuba Inesu nongan badagi numit taba fawba hotenda adum laibasida hingkholda thabak suba ngamdraba nachanipi Maliasu college chatlibani haiduna leithokre atopa yungi thabak singche kaya lamsinba ngamdraba ine landona hairakliba waduda Johnson ngaiha wakhal tawi aduga hairai ine adudi ai thandanadi suba ngamgadaba mandebo kaya yamna horiba napino matangda amu ini landona wa makha tarai
Hera Johnson nang nathantana subada karisu koiroida napidu pungwang wangbu natri thangona phangira nakhutna phangira nang na thokpa tawro ine na ngasi nomagi khulang amagi mamal chap chana pirage Johnson na ine landhogi waduda amuk hairai ine ado horen chak tuklaga suba yaroidro landhona yaida nang na thabak subada nungaigadaba matamduda hekta tawro kaya lawni ine da hayo Johnson na lupa lising ama lawrage yamanbro ine landhona khara taro lupa chate to pirage aduda yanarasiko wadu ine landhona khairak pududa Johnson su wa makha tadana hoi haidana ine landhoda hore laklage hairamlaga Johnson ine landhogi hotel dagi tholai pungchu nipan makai ta khrabani adudagi Johnson ayumda laktuna Mama Rasina chakti thongba loramle hinjang di thongba loramji adudagi Johnson magi kada ngayak phamlaba matungda chakhumlomda chak thongdana lairiba Mama Rasida Johnson na wa ama hairai ima ngasagi lottery do kanada phawkhrabage mairen thongiba hinjang do Mama Rasina khabaina onna hairai Makha laikagi mimi hantakta yum palakpa kuijiba mangona phawkhre dana migi dawsidi onthona kankre Johnson na fare ima saktu aigi hana khara thibiraklo ai ine landu hoida thabak suba sakadoribani Rasina lorese minute ama ani lairabadi phajana chaba yarani Johnson na ekhoi dachawna kadai chakhiba pabana kadona sakhiba nong hek nganbadagi yumgi makhada sunglai hek leite thabak sujanbagi wakhalsu sunglai hek leite aina sum wana thabak suraga phanglakpa selsina imung sum punabadi tungsin mangamjei mana horen pabaga tasawada khara hayo chen tana ba kanna khonasi yum phajaba saba ngamnanaba wado harakpaduda Mama Rasiju sak thina harai farese bungo ai horen makhoi ani hanjilaklaga hairagese nang thabak suba chakani haibadai saksi chathoklaro Johnson sak du prap chaba loraduna magi kada ngayak phamli adu wakhal khalli aikhoi imungse thong manaba haibase sunglai hek leitabani pabagi wakhalna ama tasawgi wakhalna ama imaga aigi wakhalna ama aise wakhal mayam sina kothak sida achawa pulum ama thongkatpagumi magi wakhal mayam du khanba loiba maktada Johnson phamalbadagi hawatlaga magi kadagi pi ama sisinba loiraduna ine landu hogi mayum tamna chatkhi Mangolda ine landoju ngayak phamdana lairami adudagi Johnson na ine landoda hairi ine ai thabak suba laklabani landona kari hinjang charaklabage Johnson nangbo Johnson na ine marian thongba charakle ini hogi thanggon amatta piuba ine landona imung lomda unsindana macha nupi Malia da thanggon puthoro haiki imung dagi Malia konglai thuna thanggon putholai adudagi Johnson na Malia da wa ama hairai Malia nang ngasidi college chalaroidro Malia na pakhum pilai ngasidi chalaroida dada Johnson na adudi pharene thabak komlabanina Johnson na wado hairamlaga magi thabak ado tawba chatkre adudagi ine landona hairai nami nalaga ahan phamdi phanganu ko napido Johnson na hoi ine na haiwadamak tawrage Johnson ine landhogi napi yamna horaba phadom ahanbadu phanba horai aduga machinda karigumba ama solai aina tawriba napi phanbagi thabakse kharadi wagadori se sen tanba haibasidi kharadi waba tabani wadana nungaiba yade aigi yumda khamen asangba barmachika phadom ama thajabadu handakti tin phajana takhre tilak taksu saningdabanina nongmagi tin taba asum henjelai utka chachillebasu phatte aisu khangdre ha yamna hapningdabadagi maduna oridra khangde machinda ngangna pana yamna phanjilakle ine landhogi ahanba phadomdu
ꯏꯅꯦ ꯂꯟꯗꯣꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯔꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯃꯂꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯅꯦ ꯂꯟꯗꯣꯒ ꯃꯥꯌꯣꯛꯅꯩ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯀꯧꯏ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯏꯅꯦ ꯂꯟꯗꯣꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯂꯤꯌꯥꯕꯨ ꯂꯩꯕ꯭ꯔꯥ?" ꯂꯟꯗꯣꯅ, "ꯂꯩꯕꯅꯤ, ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯥꯕꯨ ꯉꯍꯥꯟꯃꯨꯛ ꯂꯥꯛꯂꯝꯕ ꯑꯔꯥꯞꯄ ꯈꯨꯟꯗꯒꯤꯗꯨ ꯅꯠꯇ꯭ꯔꯣ?" ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ "ꯃꯥꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯂꯤꯌꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩꯔꯤꯕ ꯖꯣꯟꯁꯟ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯍꯥꯏꯐꯦꯠꯇꯤ ꯐꯖꯩꯍꯦ꯫ ꯀꯔꯤ ꯂꯝꯗꯒꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯊꯕꯛꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦꯗ꯫ ꯖꯣꯟꯁꯟ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯍꯨꯃꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯥꯏꯗꯨ ꯃꯈꯨꯠꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯩ꯫ ꯖꯣꯟꯁꯟ ꯊꯕꯛ ꯁꯨꯔꯤꯕꯗꯨꯒ ꯏꯅꯦ ꯂꯟꯗꯣꯒꯤ ꯊꯣꯡꯒꯥꯜꯗꯨꯒ ꯃꯥꯌꯣꯛꯅꯩ꯫ ꯃꯂꯤꯌꯥ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯂꯥꯛꯄꯒꯤ ꯆꯥ ꯂꯣꯜꯂꯤ, ꯆꯧꯁꯨ ꯉꯧꯔꯤ꯫ ꯃꯂꯤꯌꯥꯅ ꯆꯥ ꯑꯃꯗꯤ ꯆꯧ ꯉꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯂꯟꯗꯣꯒ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯖꯣꯟꯁꯟꯒꯤꯁꯨ ꯈꯥꯏꯗꯣꯛꯂꯦ꯫ ꯏꯅꯦ ꯂꯟꯗꯣꯅ ꯆꯥꯅꯅꯕꯒ ꯆꯥꯒ ꯄꯥꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩꯔꯤꯕ ꯖꯣꯟꯁꯟꯕꯨ ꯀꯧꯔꯛꯏ, "ꯑꯣ ꯖꯣꯟꯁꯟ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯂꯥꯛꯑꯣ꯫ ꯖꯣꯟꯁꯟ ꯅꯪꯕꯣ?" ꯅꯥꯄꯤ ꯐꯥꯟꯕꯗꯨ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯂꯟꯗꯣꯅ ꯀꯧꯔꯛꯄꯗꯨꯗ ꯖꯣꯟꯁꯟꯁꯨ ꯂꯥꯛꯂꯦ꯫ ꯂꯟꯗꯣꯒ ꯖꯣꯟꯁꯟꯒ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟꯅ ꯏꯅꯦ ꯂꯟꯗꯣꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯗꯥꯏꯗꯒꯤꯅꯣ?" ꯂꯟꯗꯣꯅ, "ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯤ, ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ." ꯖꯣꯟꯁꯟꯅ ꯋꯥ ꯃꯈꯥ ꯑꯃ ꯂꯟꯗꯣꯗ ꯇꯥꯔꯛꯀꯦ ꯇꯧꯕꯃꯛꯇꯗ ꯃꯂꯤꯌꯥꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯁꯨ ꯏꯃꯨꯡꯗꯒꯤ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯟꯗꯣꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ, ꯖꯣꯟꯁꯟꯅꯁꯨ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ, "ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯂꯤꯌꯥꯒ ꯉꯥꯏꯍꯥꯛ ꯎꯅꯔꯝꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯝꯕꯅꯤ." ꯂꯟꯗꯣꯗ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯂꯤꯌꯥ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯖꯣꯟꯁꯟꯁꯨ ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯂꯟꯗꯣꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯗꯨꯝ ꯐꯖꯩꯅꯦ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏꯕꯨ." ꯂꯟꯗꯣꯅ, "ꯅꯪꯒꯤꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯕꯣ?" ꯖꯣꯟꯁꯟꯅ, "ꯏꯅꯦ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤꯗ꯫ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ, ꯃꯇꯤꯛꯁꯨ ꯆꯥꯗꯕ ꯑꯩꯕꯨ." ꯂꯟꯗꯣꯅ, "ꯀꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯂꯩꯕ꯭ꯔꯥꯅꯦ? ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥ ꯐꯣꯡꯗꯣꯛꯄꯗꯕꯨ ꯍꯣꯔꯦꯟ ꯃꯂꯤꯌꯥ ꯍꯟꯖꯤꯜꯂꯛꯂꯒ ꯏꯅꯦꯅ ꯍꯥꯏꯕꯤꯔꯒ ꯂꯣꯏꯔꯦꯗꯅ." ꯄꯨꯡꯁꯨ 3:30 ꯇꯥꯈ꯭ꯔꯕꯅꯤ꯫ ꯖꯣꯟꯁꯟ ꯏꯅꯦ ꯂꯟꯗꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯥꯄꯤ ꯐꯥꯟꯕꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯂꯤꯌꯥꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯒ ꯁꯣꯔꯣꯛꯀꯤ ꯑꯆꯧꯕ ꯂꯝꯕꯤꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯂꯤꯌꯥꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯔꯥꯛꯄ ꯒꯥꯔꯤ ꯉꯥꯏꯃꯤꯟꯅꯔꯤꯕꯗꯨ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯃꯂꯤꯌꯥꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" ꯃꯂꯤꯌꯥꯅ, ꯂꯥꯛꯀꯅꯤ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ, "ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯗ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯐꯝꯍꯧꯕ ꯅꯨꯄꯥꯗꯣ ꯅꯈꯣꯏꯒꯤ ꯀꯅꯥꯅꯣ?" ꯃꯂꯤꯌꯥꯅ, "ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ꯫ ꯃꯔꯝꯒ ꯌꯥꯝꯅ ꯃꯣꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯇ ꯃꯇꯝ ꯃꯥꯡꯍꯟꯗꯦ꯫ ꯁꯦꯟ ꯇꯥꯟꯕ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ, "ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ꯫ ꯑꯗꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯏꯁꯥꯗꯅꯦ ꯍꯩꯅꯗꯕ ꯐꯥꯎꯏ." ꯃꯂꯤꯌꯥꯅ, "ꯏꯕꯦꯝꯃ, ꯐꯖꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝ ꯌꯦꯡꯖꯕ ꯑꯣꯏꯔꯝꯅꯤꯗ." ꯃꯂꯤꯌꯥꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯇꯥꯇꯥ ꯃꯦꯖꯤꯛꯇꯨ ꯂꯥꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯥꯇꯥ ꯃꯦꯖꯤꯛꯇꯨ ꯈꯥꯝꯂꯗꯨꯅ
ꯂꯤꯛꯂꯥꯏ ꯉꯥꯝꯕꯤ ꯇꯣꯡꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯤꯛꯂꯥꯏ ꯉꯥꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯂꯤꯌꯥ, ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯉꯥꯝꯕꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯂꯤꯌꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯖꯣꯟꯁꯟꯁꯨ ꯁꯨꯔꯝꯕ ꯊꯕꯛꯇꯨ ꯂꯣꯏꯅꯤꯡ ꯂꯣꯏꯃꯥꯡ ꯇꯧꯔꯛꯂꯦ꯫ ꯖꯣꯟꯁꯟ ꯊꯕꯛ ꯁꯨꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯏꯅꯦ ꯂꯟꯗꯣꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯂꯟꯗꯣ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯖꯣꯟꯁꯟꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯟꯗꯣꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯩꯁꯥꯗꯨꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯔꯒꯦꯀꯣ꯫ ꯂꯟꯗꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯖꯣꯟꯁꯟꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯖꯣꯟꯁꯟꯅ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯖꯣꯟꯁꯟ ꯉꯥꯅꯨ ꯃꯆꯥꯛ ꯊꯥꯔꯝꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯡꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯤ꯫ ꯉꯁꯥꯏꯒꯤ ꯏꯅꯦ ꯂꯟꯗꯣ ꯍꯣꯏꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯨ ꯃꯂꯤꯌꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯒꯦ, ꯍꯌꯦꯡ ꯃꯂꯤꯌꯥ ꯊꯦꯡꯅꯕꯗ ꯍꯥꯏꯔꯒꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯖꯣꯟꯁꯟ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯒ ꯖꯣꯟꯁꯟꯒꯤ ꯇꯥꯆꯧꯒ ꯀꯟꯅ ꯃꯥꯡꯒꯣꯜꯗ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯏ꯫ ꯖꯣꯟꯁꯟꯒꯤ ꯃꯄꯥꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯦ ꯀꯩꯗꯧꯅꯕ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ? ꯃꯄꯥꯅ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯕꯨ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ, ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯣ? ꯊꯕꯛ ꯁꯨꯗꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯏꯗꯅ? ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯁꯦꯝꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥꯅꯕꯨ ꯍꯣꯠꯅꯒꯦ ꯈꯟꯕ ꯃꯤꯗꯤ ꯉꯁꯤꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒꯁꯤꯗ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯗꯨꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯖꯣꯟꯁꯟꯒꯤ ꯇꯥꯆꯧꯅ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯦꯜ ꯆꯪꯏ, ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯊꯕꯛ ꯇꯧꯔꯒꯦ꯫ ꯖꯣꯟꯁꯟꯒꯤ ꯇꯥꯆꯧꯒ ꯉꯥꯡꯅ ꯁꯪꯅꯔꯤꯕꯗꯨꯗ ꯃꯃꯥ ꯔꯥꯁꯤꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯃꯨꯛ ꯉꯥꯡꯅꯔꯕ꯭ꯔꯥ? ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯕꯁꯦ ꯏꯃꯥꯁꯨ ꯇꯥꯕꯗ ꯋꯥꯔꯦ, ꯃꯣꯏ ꯄꯥꯕꯁꯨ ꯈꯤꯠ ꯇꯣꯛꯄꯤꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯁꯤꯕ꯫ ꯃꯃꯥ ꯔꯥꯁꯤꯅ ꯋꯥ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯖꯣꯟꯁꯟꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ? ꯁꯨꯝ ꯎꯪꯈꯠꯅꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯩꯕꯁꯤ ꯇꯣꯛꯑꯁꯤꯕ? ꯇꯥꯆꯧꯁꯨ ꯈꯔ ꯁꯨꯅꯤꯡꯗꯦ, ꯈꯔ ꯍꯣꯠꯅꯁꯤꯕ ꯃꯤ ꯑꯣꯏꯅꯅꯕ? ꯄꯥꯕꯁꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯒꯤ ꯁꯣꯊꯔꯤꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯍꯣꯠꯅꯁꯤꯒꯦ ꯈꯟꯕꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯠꯇ ꯊꯣꯡꯒꯠꯇꯕꯅꯤ꯫ ꯃꯆꯥ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯄꯥꯕꯗ ꯊꯣꯏꯅ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯅ, ꯏꯄꯥ, ꯉꯁꯤꯗꯤ ꯏꯀꯥꯏꯔꯦꯍꯦ, ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯏꯆꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯦꯀꯣ, ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯒꯦ꯫ ꯖꯣꯟꯁꯟꯁꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕ ꯀꯟꯅ ꯇꯥꯆꯧꯁꯨ ꯊꯕꯛ ꯁꯨꯔꯒ ꯍꯣꯠꯅꯕꯤꯔꯛꯂꯣ꯫ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯗꯒꯦ? ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯖꯣꯟꯁꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯆꯧꯒ ꯃꯄꯥꯒꯁꯨ ꯏꯃꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯆꯪꯅꯈ꯭ꯔꯦ꯫ ꯖꯣꯟꯁꯟ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯁꯨꯝꯍꯠꯄꯗꯅ ꯊꯜꯂꯕ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯀꯣꯔꯤꯌꯥꯟꯒꯤ ꯐꯖꯔꯕ ꯃꯤꯁ ꯇꯥꯔꯕꯤ ꯀꯌꯥꯒꯤ ꯐꯣꯇꯣꯗꯨꯅ ꯖꯣꯟꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯖꯔꯝꯃꯅꯤ꯫ ꯇꯥꯆꯧꯒ ꯕꯕꯥꯒ ꯎꯪꯈꯠꯅꯔꯛꯄꯗꯨꯗ ꯋꯥꯈꯜꯁꯦ ꯏꯪꯍꯟꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯖꯣꯟꯁꯟ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕ ꯍꯧꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯃꯂꯤꯌꯥ ꯍꯣꯏꯗ ꯂꯥꯛꯂꯝꯕ ꯐꯖꯕꯤ ꯃꯤꯁꯇꯨ ꯃꯂꯤꯌꯥꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯖꯣꯟꯁꯟ ꯊꯕꯛ ꯑꯃ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯂꯤꯌꯥ ꯊꯦꯡꯅꯩ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯖꯣꯟꯁꯟꯅ ꯃꯂꯤꯌꯥꯗ ꯍꯥꯏꯔꯛꯏ, ꯃꯂꯤꯌꯥ, ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ? ꯃꯂꯤꯌꯥꯅ, ꯗꯗꯥ, ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯨꯕꯅꯤ꯫ ꯖꯣꯟꯁꯟꯅ, ꯑꯗꯣ ꯃꯂꯤꯌꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ꯫ ꯖꯣꯟꯁꯟꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯖꯣꯟꯁꯟꯅ, ꯅꯍꯥꯟ ꯅꯣꯡꯃ ꯅꯈꯣꯏꯗ ꯂꯥꯛꯂꯝꯕ ꯅꯃꯥꯟꯅꯕꯤꯗꯨ
ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ. ꯃꯂꯤꯌꯥꯅ: ꯑꯣ, ꯑꯩ ꯈꯪꯉꯦ. ꯗꯗꯥꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ. ꯑꯗꯣ ꯗꯗꯥ, ꯑꯩꯅ ꯐꯣꯟꯗ ꯃꯉꯣꯟꯗ ꯗꯗꯥꯒꯤ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ. ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯌꯥ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯕ꯫ ꯖꯣꯟꯁꯟ ꯃꯂꯤꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛ ꯖꯣꯟꯁꯟ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ: ꯑꯗꯣ ꯃꯂꯤꯌꯥ, ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯕꯤꯌꯨꯕ. ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯃꯂꯤꯌꯥꯅ: ꯑꯣ, ꯍꯥꯏꯕꯤꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦꯀꯣ ꯗꯗꯥ꯫ ꯖꯣꯟꯁꯟꯅ: ꯐꯔꯦ, ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ, ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯖꯣꯟꯁꯟꯁꯨ ꯂꯩꯍꯧꯔꯦ꯫ ꯂꯝꯕꯤꯗ ꯃꯂꯤꯌꯥꯁꯨ ꯆꯪꯈ꯭ꯔꯦ꯫ ꯖꯣꯟꯁꯟ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯈꯣꯡꯅ ꯊꯕꯛ ꯑꯃꯒꯤ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯂꯤꯌꯥꯗ ꯐꯣꯟꯗ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯂꯒꯦ꯫ ꯖꯣꯟꯁꯟꯅ ꯆꯠꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯇꯣꯝꯆꯧꯅ ꯂꯩꯔꯤꯕ ꯗꯨꯅ ꯃꯈꯥ ꯂꯩꯀꯥꯏꯗꯅꯤ꯫ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯖꯣꯟꯁꯟꯅ ꯆꯪꯂꯒ ꯇꯣꯝꯆꯧꯕꯨ ꯍꯪꯉꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯏ: "ꯏꯇꯩꯃ, ꯇꯥꯃꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ: "ꯃꯥꯗꯤ ꯆꯠꯊꯣꯛꯈ꯭ꯔꯤ꯫ ꯅꯪꯕꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯖꯣꯟꯁꯟꯗꯨ ꯅꯠꯇ꯭ꯔꯣ?" ꯖꯣꯟꯁꯟꯅ: "ꯃꯥꯅꯤ ꯏꯇꯩꯃ." ꯖꯣꯟꯁꯟ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ: "ꯏꯇꯩꯃ, ꯅꯪꯒꯤ ꯇꯥꯃꯣ ꯂꯥꯛꯂꯒ ꯁꯦꯜꯗꯨ ꯄꯤꯊꯣꯛꯅꯕ ꯍꯥꯏꯌꯦ." ꯖꯣꯟꯁꯟꯅ: "ꯌꯥꯔꯗꯤ ꯏꯇꯩꯃ, ꯍꯟꯗꯛꯀꯤ ꯊꯅꯨꯡꯁꯤꯗ ꯈꯔ ꯄꯤꯊꯣꯛꯄꯤꯌꯣ, ꯂꯨꯄꯥ ꯂꯥꯛ 1ꯗꯣ." ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯅ: "ꯍꯣꯏ, ꯐꯅꯅꯕ ꯁꯤꯜꯂꯛꯂꯒꯦ." ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯟꯁꯟꯅ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟ ꯃꯂꯤꯌꯥꯗ ꯐꯣꯟ ꯇꯧꯏ: "ꯍꯜꯂꯣ ꯃꯂꯤꯌꯥ, ꯀꯩꯅꯣꯅꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯕ." ꯃꯂꯤꯌꯥꯅ ꯐꯣꯟꯗ: "ꯗꯗꯥ, ꯅꯪ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯃꯥꯜꯂꯦ. ꯃꯃꯤꯡꯗꯨꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯍꯥꯏꯕ." ꯖꯣꯟꯁꯟꯅ: "ꯑꯗꯣ ꯌꯥꯅꯅꯕ ꯈꯔ ꯀꯟꯅꯗꯤ ꯍꯥꯏꯕꯤꯌꯨꯀꯣ." ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯖꯣꯟꯁꯟꯅ ꯆꯠꯅ ꯋꯥꯈꯜ ꯇꯧꯔꯛꯏ: ꯋꯥ, ꯃꯁꯛꯀ ꯃꯃꯤꯡꯒ ꯐꯥꯎꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯃꯤꯡꯗꯨ ꯂꯤꯛꯂꯥꯏꯉꯥꯟꯕꯤ. ꯖꯣꯟꯁꯟꯒꯤ ꯃꯆꯤꯟꯗ ꯃꯥꯒꯤ ꯃꯃꯤꯡ ꯅꯤꯡꯁꯤꯡ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯖꯣꯟꯁꯟ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯋꯥꯈꯜꯇꯅ ꯖꯣꯟꯁꯟꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯖꯣꯟꯁꯟꯒꯤ ꯊꯣꯡꯅꯥꯎꯒꯤ ꯀꯥꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯖꯣꯟꯁꯟꯒꯤ ꯃꯁꯥꯗ ꯌꯩꯍꯜꯂꯤ꯫ ꯖꯣꯟꯁꯟ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯛꯏ: ꯌꯥꯕꯤꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ, ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯆꯥꯝꯃ ꯋꯥꯈꯜꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯁꯨ ꯅꯣꯡꯃꯇ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯂꯤꯛꯂꯥꯏꯉꯥꯟꯕꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤ꯫ ꯐꯖꯔꯕ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯒ ꯑꯩꯒ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯃꯤꯟꯅꯁꯤꯀꯣ ꯂꯤꯛꯂꯥꯏꯉꯥꯟꯕꯤ." ꯖꯣꯟꯁꯟꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯋꯥꯈꯜꯒꯤ ꯃꯣꯟꯗꯪ ꯁꯥꯟꯅꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ꯫ ꯃꯂꯤꯌꯥꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯂꯤꯌꯥꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ: "ꯂꯤꯛꯂꯥꯏꯉꯥꯟꯕꯤ, ꯅꯪꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤꯗꯅ? ꯃꯗꯨꯗ ꯅꯪꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯅꯈꯣꯏꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯍꯥꯏꯗꯅ ꯃꯃꯤꯡꯗꯨꯅ ꯖꯣꯟꯁꯟ ꯍꯥꯏꯕ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ: "ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ?" ꯃꯂꯤꯌꯥꯅ: "ꯅꯪꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯑꯁꯤꯅꯤ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ: "ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯕ ꯉꯝꯈꯤꯔꯣꯏꯀꯣ ꯍꯥꯏꯌꯨ." ꯃꯂꯤꯌꯥꯅ: "ꯑꯗꯨꯗꯤ ꯑꯃꯨꯛꯇꯪꯗꯤ ꯅꯕꯥꯅꯤ ꯎꯅꯔꯣ, ꯌꯥꯔꯕꯁꯨ ꯌꯥꯗ꯭ꯔꯕꯁꯨ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ: "ꯎꯅꯕꯒꯤ ꯑꯣꯏꯅꯗꯤ ꯃꯂꯤꯌꯥ ꯅꯣꯏꯗ ꯅꯣꯡꯃ ꯂꯥꯛꯂꯒꯦ." ꯃꯂꯤꯌꯥꯅ: "ꯍꯣꯏ, ꯅꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯎꯅꯔꯣ." ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ
Maliaga college campus manungda pamduna wari sanarammadagi hawatuna mayumda hanakre. Malia magi yum yauraduna mafi maron hongtokpa loraduna Johnson-gi mayumda Malia lai. Johnson-gi mangolda Malia pamni. Johnson-gi mama Rasisu imung lomdagi thulokduna Maliaga wari watai sanari. Rasina, Malia nangbu koiraklibra? Maliana. Hoi, ne koiraklibani. Rasina, sumna sumlakbro kari haige. Maliana, ine dada Johnson-bu thabak chathokkhibro. Rasina, madi staff selection gi exam thagani haiduna job center amada form loba chathibani. Hanbabudi halaklanida. Maliana, faine adudi madi honababu onthokna kankhre. Arembada matam sumang hek manghande. Maliana wa hairingai tanjaduda Johnson su makuta si ama paiduna changlai. Aduga Malia da hairi. Malia, nang kayang koiraklamibra? Maliana, hoi dada Johnson su Mangol gidari da phamthai adudagi Maliana wa makha tarai. Ado dada na ngahan hairamba wado aikoi yumda oina thingnaraga wari saji hairakpani. Johnson su mamaga punna phamlaga laiminnabaduda Malia na hairakliba waduda bab taraduna Malia da harai. Hoi hayeng mathangdo aduda pung 2:30 taba adwaida thingnarasi haiko. Matangduda Mama Rasina harai. Nakoina sanariba waridu karino? Johnson na mama da wad losalmaga harai. Ima kari su nateda thabak amagini. Hairam laga Johnson imung da changkhre. Malia su Johnson gi mama Rasida chatlage hairam laga thokkhre. Johnson magi kada nungaibana masa pumba tumatkre. Ngasidi aigi ningba thunggadore. Johnson wakhalda mawon khanba nungaibagi wakhalgi ipak amada taurari. Thabak amaga tauraba jung kaikasi fajana saraba madudagi ma lauraba. Managa nungsinaga aigonda moi tamo chak lore ka haiduna makokta hangapan mapangi inepfiga kuplaga hairakpadudani aina haraujagadaba. Johnson chenthariba wakhalgi isena lepa laitana liklai ngambigi wakhaltana mathamoida ithak ipom holli. Mathangi numit amada liklai ngambi Maliagi kada Johnson ga wari watai sanari. Johnson na liklai ngambida kayang kuiraba lakpa. Liklai ngambina kuidrida. Dadana aibu mafamsida kauribase kari maram laibage. Liklai ngambina hairakliba waduda Johnson ngaihak ikaibagi mawong amada tawi aduga Johnson na pakhum pirai. Sum khangna janasi tawbanida pamjaba nungsiba haibasisu pakhang amana lesabida phongtoktana kanada phongtokluni. Johnson gi waduda liklai ngambina kaya yaningdabagi mawong da hairai. Dada madugi wafamdudi hojik maki oinadi aibu ngakpiyu. Madugi wakhalga lajadri hayengwai isa matik charaba kanda oina hairaklage. Liklai ngambina hairakpaduda Johnson masa matomda ikaijabagi mawong amada tawrai. Matangduda Maliana chanabaga chaga pusilai. Aduga Malia chathokhi. Johnson na liklai ngambi nangbu kayagi matik ungsijaba pamjaba haiba misaktudi nangi nafamda ai ojageko. Nangbu hek uruba mikupta aigi thamoise kainoma tawkhre. Liklai ngambina ai nataba phajaba kaya lairiba ngaktani ngasigi samasida. Johnson na madu punamak oidinasu aigi ifamdadi phajaba haibado nang khaktani aigi ifamda nungsiba phawonkibasu nang khaktani. Liklai ngambi nangna aibu pamdrabasu nungsidrabasu aigi thamoina matam pumbada nungsiduna adumak laikhigani. Johnson gi wadu tabada liklai ngambi mapungda wakhal ama khalai aduga harai. Dada Johnson adubu dada na hairakliba wafamse aigidamaktadi laibak yamna farabani adubu matam khatangdi ngaibiko. Johnson na ngaijage sahi kaya ngayu haibano ai nanggidamak ngaikini hairaduna Johnson na liklai ngambigi makutu tap paraduna hairai. Nungsibi nanggidamakta punsi chuppa lepchageko. Wadu Johnson na hairakpaduda liklai ngambi mapungda Johnson bu nungsiba asum hingkalaki. Wari saringaida atiyama koyase amambagi saklo na pungkupsin kre. Pungsu 8:30 takiba khangde ahang mamalang ngasi
ꯀꯥꯎꯖꯦꯡ ꯈꯔꯧꯒꯤ ꯃꯈꯣꯜꯇꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤ ꯇꯟꯖꯥꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯈꯤ ꯖꯣꯟꯁꯟꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯔꯥꯎꯕ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯈꯤ ꯖꯣꯟꯁꯟꯅ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯇꯝꯂꯝꯕꯅꯅꯤ ꯖꯣꯟꯁꯟ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯂꯧꯅꯝ ꯇꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯅ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯊꯤꯟꯕꯤꯒꯗꯕꯅꯤ ꯖꯣꯟꯁꯟꯅ ꯊꯤꯟꯕꯤꯒꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯊꯤꯟꯕꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯅ ꯉꯥꯡꯅꯈꯤꯒꯗꯕꯗꯣ ꯃꯗꯨꯁꯨ ꯈꯔ ꯈꯜꯂꯨ ꯐꯔꯦꯁꯦ ꯑꯩꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯁꯨ ꯌꯥꯅꯤꯡꯗ ꯖꯣꯟꯁꯟꯒꯤ ꯃꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯛꯂꯦ ꯖꯣꯟꯁꯟꯒꯤ ꯃꯃꯥ ꯔꯥꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯦ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯁꯨ ꯖꯣꯟꯁꯟꯒꯤ ꯀꯥꯗ ꯐꯝꯂꯦ ꯖꯣꯟꯁꯟꯅ ꯃꯃꯥ ꯔꯥꯁꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯅꯣꯃ ꯄꯨꯔꯛꯇꯨꯅ ꯊꯝꯃꯝꯃꯕꯅꯤ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛꯇ ꯁꯥꯟꯅꯕꯤꯌꯨ ꯋꯥꯔꯤ ꯔꯥꯁꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦꯗꯅ ꯏꯆꯥꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯗꯨꯝ ꯐꯔꯦ ꯏꯃꯥꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯣ ꯍꯌꯦꯡ ꯉꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯒꯦ ꯃꯃꯥ ꯔꯥꯁꯤ ꯃꯊꯃꯣꯏꯗ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯟꯕꯨ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯕꯨ ꯁꯥꯎꯕ ꯉꯝꯗꯦ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯕꯅꯤ나 ꯃꯃꯥ ꯔꯥꯁꯤ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯗ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟ ꯆꯪꯂꯛꯇꯨꯅ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯗ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯂꯤꯛꯂꯥꯏ ꯉꯥꯟꯕꯤꯅ ꯗꯗꯥ ꯑꯩ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯗꯗꯥꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯗꯗꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯖꯣꯟꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯖꯣꯟꯁꯟꯒꯤ ꯃꯈꯣꯡꯗ ꯈꯨꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯣꯟꯁꯟ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯆꯥꯟꯅꯕꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ ꯖꯣꯟꯁꯟꯒꯤ ꯀꯥꯗ ꯊꯤꯠꯂꯤꯕ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯐꯩꯔꯥꯊꯛꯇ ꯇꯣꯡꯕꯒꯤ ꯐꯣꯇꯣꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤ ꯐꯖꯔꯕ ꯐꯛꯂꯥꯡꯒꯤꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯒꯤ ꯄꯤꯛꯆꯔꯁꯤꯡꯗꯨꯅ ꯖꯣꯟꯁꯟꯒꯤ ꯀꯥꯗꯨ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ